Imphal Jiribam National Highway lambi sembagi sing kakpada mong maril tadabadagi thokpa singning khaibagi thongdokta sahi nauriba nupa masa ama laikidre thongdok asi ngasi nungthil None District ke Khongsang Police Station gi manung sanba Khongsang Village ta thokibani SKTV News ta phangba paugi matungina National Highway lambi paring asi sembagi thabak satharingai nungthil pung amarom tarakpa matamda khanghungdana singning khairakpadagi lambi aduda khongna atopa angang ahunga puna saminaba Khongsang Village tagi Ringungwang Faumai sahi mari Apopa Damsuilung Faumai Hairiba Sahi Nauriba Nupa Masa Asi Singlaiba Nansin Kibetagi Tongdok Topum the Lake Dabani Mahak Khongsang the Leba ZRMA School da Nursery Class ta Tamliba Mahirone Tongdok Adugi Matunda Excavator Season Aduna Punkai Marom Leba Kotok Laba Matunda Asibaksang Adu Pangbangam K Tongdok Aduda Kul Adumakta Dagi Thaithuilung Kamai Sahi Taramatoi Apopa Abraham Kamai Amasung Ringkhonglung Kamai Sahi Taret Apopa Abraham Kamai Hairiba Nupa Masa ani sisu asopan ng badagay nungba siya sida pukatuna layang sa taki adomoy namag atopa nupa masa amati asopan ng hongdre hairi makoy mari mag school dagi halaknaga makoy gi khun adumak tadalay minaba amagi yumda sakibani hairi amaromda khunjasing gi maikay dagi NHIDCL gi makada lambi sembagi thabak pairiba construction company KCC gi sinmi singna singlambi kakpada singmai sing loiroi kakpagi mahuta sap yungna kakpadagi thodok adu thokibani haira pendaba phongdorak lei